Hatkhibagi Naga Army gi imungsingda justice pinaba dabi tawrakli. Kamjong District ki Hongbei Village Junction da hokiba thangja numiki numidangda GPRN Eastern Frank Cadre Mari Ambuse tawduna hatkiba thawdo asina maram oiraga Tangkhul Naga singna namna khundariba ukrul amasung Kamjong District da khunja singna thamoi sokna nungaitaba amadi tension ga loinana leiriba chairak asid laikhidraba singi imung manungna thawdo sigi justice amasung accountability sing pidrabadi asiba hakchang singi aroiba mathau mangam sing pangthokloi hairi. Hongbei Ambuse ta laikhidraba Naga lanmi sing adudi Major Songchipem Fungsok, Sergeant Major Sairevasa, Sergeant Bahanlei Avlafaya amasung Sergeant Thansomi Wasini misi asigi tang taba khangdana lairiba sina maram oiraga laikhidraba imung manung singna amatta oina siba hakchang loduna aroiba mathau mangam sing pangtho haiba yadana lairi. Imung manung sing asina misi asiga chumma langla langjil sing khangandriba fawba asiba hakchang sing laukhiroi hairi. Thawdo asiga mari leinana Kaisan Student Union Dimapur na laikhidraba Sergeant Posthumous Bahanlei Aflapaya amasung imung manungbu saugatuna Tangkhul Naga longda aiba cherol oina pirakhiba chithi aduda union asigi president Ahale Gangkhoya na Naga Army conflict saruk yanabagi tharakhibani adubu mahak Naga Army gi makuta laikhidre haina phongdoragli. Laikhidraba imung singna organization asina makhoigi miyambu ngakpi senbinaba deploy tawriba lanmi singbu kari maramgi hatlibano haibagi achum aran organization asina khudakta sengdokadabani haina dabi tawri. Amaramda GPRN Eastern Flex ki Cadre Mari Ambuse tawduna hatkiba thawdo asi Naga singi CSO amasung mahairoi lup sing maru oina UNC Tangkhul Naga long TNL TNAL TSL TKS TMLA amasung ansam na chingba apex body singna akanba mawongda condemn tawkhibaga loinana GPRN na thawdo asiga mari leinana justice athubada puraknaba dabi tawri. Kuki singna garidagi namduna sel lauri. Ukhrul District amasung Kamjong District ki manung chanba litan yauna tongan-tonganba khul singi marakta irang thoraktuna National Highway 102A da gari chathok chasin tawbada apanba thokluraba tungda hauji gari sing chatpa haunarakpada Mahadev amasung litan ki marakta Kuki singna chejam amamam piraga lupa lising amamam gari singdagi namduna khomgale hairi. Pauche sina phangba paugi likhun singna hai matam khara National Highway 102A da Kuki lup singna gari chathok chasin tawba thingluraba tungda potchai puba gari sing chatpa hawrakpa matam kuidri. Lambi asida chaliba potchai puba gari sing da chaliba potchai puba gari singdagi Kuki Village volunteer singi mingda gari amamamdagi lupa lising amamamdagi tadana laure hairi. Pau sina makha tana hai lambi asida chaliba gari singda Mahadev amasung litan gi marakta leiriba Kuki khungi manang nangna gate sarga National Highway asida lakpa pot puba gari singdagi sel lauraba tungda gari sing aduda chejam da khunna Kuki BB tax haiba iraga lupa lising ama haina thaba kachar receipt amampi hairi. Masiga loinana telephone number ama iri amadi makhadana tax lauriba gari sing adugi number iri. Asigumba tax laubagi mawong asigi matang lambi asida chaliba gari gi miyoi amana phongdorakpada lambi asida namduna sel khomliba asina miyamda hena awaba ohengani hairi. Mamangdasu tongan-tongan Tangkhul gi lup singna lambi asida get hangdoklaga gari singdagi namduna sel khaibaga lambi asida chaliba miyamda akitujungba phawaliba asidagi ngakpi senbinaba thabak lokhatpiu haijakiba laikhrabani haiba wafam thamlakli. North Korea na US yauna kapangamba missile engine changyeng tawkhre. North Korea gi luchingba Kim Jong Un na US yauna kapangamba leiba adugi matik mayai leraba engine changyeng tawba yengsinkhre. North Korea gi state media na phongdorakhibada Kim Jong Un na US yauna kapang yaba missile gi engine test changyeng tawba yengsinkibaga loinana khulai sing asigi solid fuel engine yengsinkiba asina leiba asigi lanmi gi tawba ngambagi mapangal singda ahongba kaya lakle haiki. Missile kapagi engine changyeng tawkhiba sida Kim Jong Un na leiba adugi khulai gi mapangal hengalakle haina phongdokhibaga loinana matik mayai leraba matamga tunaraba missile singna United States ki mayai chabukta yoba ngambagi matik mayai leire haina su phongdokhi. Kim Jong Un na leiba adugi parliament ta thamkhiba warol amada leiba adugi nuclear gi matik mayai kayabu apenba phongdokhibaga loinana US pumalem gi oina state terrorism amasung atopa leibak singda landabagi thodang lawi haina maral sibada natana Middle East ta khut thingjinduna lan thogali haina su akanba mawongda yaningdaba phongdokhi. Korean Central News Agency gi warol amada Kim Jong Un na composite carbon fiber material sijinaduna nauna semgaliba engine gi ground jet test yengsinbaga loinana engine adugi arumba kiloton 2,500 ni haiki. Engine gi mapangal kangkhananaba tharang tawkhiba asi missile amatana tongan-tonganba Lanfamsingda US Defense singbu maithiba pibagi hena chawba khudong chabadu hengatnabagi machak ama oiri haina observer singna phongdoknaki.
Korean Central News Agency gi maikaidagi North Korea na engine test tawkhibadagi matam amasung mafam chap chana phongdorakpadi leitri. Agency gi report na makha taraduna hai engine test adu lebadugi 5-year military escalation gi tharang amagi makhadani. Tharang asigi pandamdi landabada hena singthaningai oinabagi pakthok chawthohanbani. North Korea na lebadugi nuclear gi matik mingai sing hena pakthok chawthnabagi tharang lokhatkhiba adu kumja 2019 da Kim Jong Un amasung US President Donald Trump gi marakta diplomacy gi oiba mari sing kai khibadagini. Engine test tawba asina leibasigi military gi mapangal singthaningai President Trump gi thausil ama chathakre. US yauna Europe da President Donald Trump gi thausil amasung Iran lan gi mayakta masing yamlaba miyamna no kings protest chathaduna West Asia gi lan amasung immigration information gi mayakta kan makhongjang jangsin kre. US ki state yangkhai de chathakhiba miyam gi khongjang aduda sarugya khiba miyamna No Kings movement gi manung chana US President Donald Trump gi mathong huk traba thausil kayabu yaning daba phongdokna ki organizers singna phongdokhibada No Kings movement asi chahi asida ahumlak suba oina masing yamlaba miyamna amato oina US ki aranba thausil gi mayokta khongjang changsin bani. No Kings movement gi manung chana leibak sinba thungna event 1900 gi mathakta pangthokpaga loinana apikpa furup singna su khongjang asida sarugyari haina organizers singna phongdorakhibaga loinana khongjang asida malem pumbada leiba miyamna sarugyana ba su phongdoraki masing yamlaba miyamna Washington, Los Angeles, Dallas, Philadelphia amasung New York na chingba US ki city sing da pun khibaga loinana pro democracy slogan sing lau khibaga loinana President Trump gi mathakta plate card sing paiduna ma ki thausil sing yaning da phongdoki. No Kings movement da sarugyari ba khongjang loi sing na miyam gi ningkha tamba immigration enforcement amasung US lanmi na Iran gi ningtam da khut thingjiliba kaya gi mayakta kholau kaya sulauki. US President Donald Trump na mahakini subatam haurakpadagi No Kings ki movement asi mahaki mayakta chathaba iho ama oiduna lakli. Hospital da laikanakre Imphal East District ki Porongpat Police Station na konba Khetrigao yumkhaibam laikai da ngarang numidang wairam Porongpat Police Team amana drug faba changlubada laikai adugi mob singna hauraktuna police singda attack chathaduna red aduda sarugya khiba Imphal East ki Police Inspector Rajiv Thang na thilakpadagi soktuna hospital da laikanakre haidi thaudo asing ngarang numidang pung 3 tarakpada Imphal East District ki Police Team amana Khetrigao yumkhaibam laikai da leiba MD Nazakat kauba drug lalonba miyoi asi fanaba honnabada laikai miyam singna police ki team aduda onsenduna attack tawnaba honnarakibani hari. Police team aduga laikai gi miyamga ngaihak mungna ringai chairakta Police Inspector Rajiv makhuta thangna thilakibani hari. Tungda drug lalonbada chenaba Nazakat police na overpower tawraba matungda phaba ngamki hari. Ukrul District ki Law and Order gi review meeting pangthokre Ukrul District ta nauna balance oiba thodok sing thokrabasu state asigi awangba thaki meeting ama Chief Minister Yumnam Khemchana chair lauduna state asida amatta oina hingminaba santi purakpa amasung miyamga naknana chapminaba government ama lehenduna state asida paikhaliba scheme sing miyamda hakthengnana kanaba pinabagi pandamda review meeting pangthokre CMY Khemchana chair lauduna secretariat ta pangthokiba awangba thaki review meeting aduda BJP ki MLA sing sarugya ki mifam aduda state asigi miyamna apamba sing maru oina state asida paikhaliba scheme sing miyamda hakthengnana kanaba pibada natana people central governance amasung responsive administration lainaba honnaba mathau tai haina Chief Minister na phongdoki mifam aduna makhatana state asina paikhaliba development program sing asina state asigi miyamda chauna kanaba piduna society asida leiriba section sing da chap manana kanaba fanganaba lambi singi matangda su khanaki. Chief Minister na mifam aduda maihawrol dagi hauduna state asigi furuf kanglup sing amata oina punsenduna awabatangka kaya da punna sarugya kiba thodok sing ningsingladuna state asida na hongnana amata oibagi wakhalon sagatuna santi amasung apunbagi pangal sing galoinana chakot tharangi thabak sing da honnaba yaba sing honnagadabani haiki. Mahangna makha taraduna BJP legislature singna kathokpaga loinana makhoina miyamda thamkiba wasak sing thabak oina onthokduna miyamgi oiba BJP legislature oina bohonna minasi haiki. Yagi Hill State sing sengwanaba center na lupa crore 15,000 kaithokpada Manipuri lupa crore 2,100 yaure. Central government na special assistant to status for capital investment SASCI 2026-2027 component ki Pride of Hills ki makhada hill state singi oina puna lupa crore 15,000 allocate tawbada Manipur state ki oina lupa crore 2,900 yaurakhibaga loinana component asigi makhada Arunachal Pradesh na khwaidagi yamna lupa crore 3,900 aduga khwaidagi nemna Mizoram gi oina lupa crore
ꯆꯥꯝꯃ ꯑꯦꯂꯣꯀꯦꯠ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁꯦꯟꯇꯔꯒꯤ ꯁ꯭ꯀꯤꯝ ꯑꯁꯤꯅ ꯆꯤꯡꯅ ꯅꯝꯅ ꯂꯩꯔꯤꯕ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯚꯥꯔꯠ ꯑꯃꯁꯨꯡ ꯅꯣꯡꯄꯣꯛ ꯚꯥꯔꯠꯀꯤ ꯁ꯭ꯇꯦꯠꯁꯤꯡꯗ ꯑꯋꯥꯡꯕ ꯆꯤꯡꯁꯤꯡ ꯂꯩꯕ ꯃꯔꯝꯅ ꯂꯝꯕꯤ ꯊꯣꯡ ꯅꯥꯇꯩ ꯆꯥꯗꯕ, ꯄꯣꯄꯨꯂꯦꯁꯟ ꯌꯥꯝꯅ ꯇꯥꯗꯕ, ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯅꯤꯡꯊꯤꯅ ꯂꯩꯇꯕ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯗ ꯑꯍꯦꯟꯕ ꯐꯟꯁꯤꯡ ꯊꯥꯗꯗꯨꯅ ꯂꯝꯕꯤ ꯊꯣꯡ ꯐꯒꯠꯍꯟꯗꯨꯅ, ꯏꯟꯑꯦꯛꯇꯤꯚꯤꯇꯤ ꯅꯤꯡꯊꯤꯅ ꯂꯩꯍꯟꯗꯨꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯤꯡ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ ꯄꯥꯏꯈꯠꯇꯨꯅ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯁꯤꯡ ꯐꯒꯠꯅꯕ ꯄꯥꯟꯗꯝꯗ ꯊꯥꯗꯔꯛꯈꯤꯕ ꯁꯦꯟꯐꯝꯁꯤꯡꯅꯤ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯁꯣꯔꯁ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯆꯤꯡꯅ ꯅꯝꯅ ꯂꯩꯔꯤꯕ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯑꯃꯁꯨꯡ ꯚꯥꯔꯠꯀꯤ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯗ ꯐꯤꯖꯤꯀꯦꯜ ꯏꯟꯗꯤꯀꯦꯇꯔꯁꯤꯡ ꯃꯄꯥꯡꯒꯜ ꯁꯣꯟꯕ, ꯖꯤ.ꯑꯦꯁ.ꯗꯤ.ꯄꯤ ꯔꯦꯁꯤꯑꯣꯗ ꯍꯥꯏ ꯗꯦꯐ ꯂꯩꯕ ꯑꯃꯁꯨꯡ ꯑꯣꯟ ꯇꯦꯛꯁ ꯔꯦꯚꯤꯅ꯭ꯌꯨꯗ ꯍꯟꯊꯅ ꯂꯩꯔꯤꯕꯁꯤꯡ ꯀꯣꯛꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗꯅꯤ ꯍꯥꯏꯔꯤ꯫ ꯁꯦꯟꯇꯔꯒꯤ ꯑꯅꯧꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯗ ꯁꯤꯡꯍꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔ ꯅꯤꯔꯃꯂꯥ ꯁꯤꯇꯥꯔꯥꯃꯟꯕꯨ ꯄ꯭ꯔꯥꯏꯗ ꯑꯣꯐ ꯍꯤꯜꯁ ꯀꯣꯝꯄꯣꯅꯦꯟꯠ ꯍꯧꯗꯣꯛꯇꯨꯅ ꯂꯝꯗꯝꯁꯤꯡ ꯑꯁꯤꯕꯨ ꯆꯥꯎꯈꯠꯄꯒꯤ ꯃꯥꯏꯀꯩꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯒꯤꯗꯃꯛ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯍꯥꯛꯀꯤ ꯑꯦꯛꯁꯇ ꯊꯥꯒꯠꯄ ꯄꯣꯁꯠ ꯑꯃꯗ ꯄꯤꯑꯦꯝ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯁꯨꯡ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔ ꯅꯤꯔꯃꯂꯥ ꯁꯤꯇꯥꯔꯥꯃꯟꯅ SAACI 2026-27ꯒꯤ ꯃꯈꯥꯗ ꯄ꯭ꯔꯥꯏꯗ ꯑꯣꯐ ꯍꯤꯜꯁ ꯀꯣꯝꯄꯣꯅꯦꯟꯠ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 2,200 ꯑꯦꯂꯣꯀꯦꯠ ꯇꯧꯔꯛꯈꯤꯕ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯝꯕ ꯐꯥꯏꯅꯥꯟꯁ ꯀꯟꯁꯇ꯭ꯔꯦꯟꯠꯁꯤꯡ ꯀꯛꯍꯟꯗꯨꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯤꯡꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ ꯆꯪꯁꯤꯟꯕ ꯉꯝꯂꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯁꯦꯟꯇꯔꯅ ꯍꯤꯃꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯑꯣꯏꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 3,910, ꯅꯥꯒꯥꯂꯦꯟꯗꯒꯤ ꯑꯣꯏꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 3,190, ꯎꯠꯇꯔꯈꯟꯗꯒꯤ ꯑꯣꯏꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 3,370 ꯑꯃꯁꯨꯡ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯑꯣꯏꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 3,350 ꯑꯦꯂꯣꯀꯦꯇꯦꯗ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯃꯦꯘꯥꯂꯣꯏꯅ ꯁ꯭ꯇꯦꯠꯀꯤꯁꯨ ꯂꯨꯄꯥ ꯀ꯭ꯔꯣꯔ 2,260, ꯁꯤꯛꯀꯤꯝꯒꯤ ꯑꯣꯏꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 910 ꯑꯃꯁꯨꯡ ꯃꯤꯖꯣꯔꯥꯝꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯦꯝꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 100 ꯑꯦꯂꯣꯀꯦꯠ ꯇꯧꯔꯤ꯫ ꯏꯔꯥꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯌꯨ.ꯑꯦꯁ ꯐꯣꯔꯁꯁꯤꯡ ꯆꯪꯁꯤꯜꯂꯛꯄ ꯉꯥꯏꯔꯤ, ꯒꯥꯂꯤꯒꯥꯗ ꯏꯔꯥꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯌꯨ.ꯑꯦꯁꯀꯤ ꯂꯥꯟꯃꯤꯁꯤꯡꯕꯨ ꯂꯩꯕꯥꯛ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯄ ꯉꯥꯏꯔꯤ ꯍꯥꯏꯅ ꯏꯔꯥꯅꯤꯌꯟ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯁ꯭ꯄꯤꯀꯔ ꯃꯣꯍꯝꯃꯗ ꯕꯥꯒꯔ ꯒꯥꯂꯤꯕꯥꯐꯅ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯌꯨ.ꯑꯦꯁꯀꯤ ꯂꯥꯟꯃꯤꯁꯤꯡ ꯏꯔꯥꯟꯒꯤ ꯂꯩꯃꯥꯏꯗ ꯆꯪꯁꯤꯜꯂꯛꯂꯕꯗꯤ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯀꯅꯤ ꯍꯥꯏꯅ ꯆꯦꯛꯁꯤꯟ ꯋꯥꯔꯣꯜ ꯊꯝꯈ꯭ꯔꯦ꯫ ꯌꯨ.ꯑꯦꯁꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯏꯔꯥꯟꯒꯤ ꯂꯩꯃꯥꯏꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯏꯔꯥꯟꯒꯤ ꯐꯣꯔꯁꯁꯤꯡꯅ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤꯁꯤꯡ ꯈꯛꯇ ꯅꯠꯇꯅ ꯃꯈꯣꯏꯕꯨ ꯁꯧꯒꯠꯂꯤꯕ ꯂꯩꯕꯥꯛꯁꯤꯡꯕꯨꯁꯨ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯅ ꯁ꯭ꯄꯤꯀꯔ ꯒꯥꯂꯤꯕꯥꯐꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯏꯔꯥꯟꯒꯤ ꯃꯤꯁꯥꯏꯜꯁꯤꯡ ꯃꯐꯝ ꯆꯥꯅ ꯈꯤꯟꯗꯨꯅ ꯊꯝꯂꯤ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯄꯥꯝꯕ ꯑꯃꯁꯨꯡ ꯊꯥꯖꯕꯁꯤꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯄꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯌꯦꯛꯅꯕꯁꯤꯡ ꯆꯪꯁꯤꯜꯂꯛꯄ ꯊꯦꯡꯅꯅꯕꯒꯤꯗꯃꯛ ꯇꯨꯡ ꯀꯣꯏꯅ ꯂꯥꯟꯊꯦꯡꯅꯈꯤꯒꯅꯤ ꯍꯥꯏꯅꯁꯨ ꯁ꯭ꯄꯤꯀꯔ ꯒꯥꯂꯤꯕꯥꯐꯅ ꯆꯦꯛꯁꯤꯟ ꯋꯥꯔꯣꯜ ꯊꯝꯈꯤ꯫ ꯋꯦꯁ ꯑꯦꯁꯤꯌꯥꯒꯤ ꯂꯥꯟ ꯑꯁꯤ ꯅꯨꯃꯤꯠ 50ꯅꯤ ꯁꯨꯖꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯌꯨ.ꯑꯦꯁ ꯑꯃꯁꯨꯡ ꯏꯖꯔꯦꯜꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯋꯥꯐꯝꯁꯤꯡ ꯊꯝꯂꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯟꯃꯤꯁꯤꯡꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯇꯝꯕ ꯑꯃꯁꯨꯡ ꯏꯀꯥꯏ ꯈꯨꯝꯅꯕ ꯉꯥꯛꯅꯕꯒꯤꯗꯃꯛ ꯌꯨ.ꯑꯦꯁ ꯂꯥꯟꯃꯤꯁꯤꯡꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤ ꯍꯥꯏꯈꯤ꯫ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯌꯨ.ꯑꯦꯁꯀꯤ ꯂꯩꯈꯥꯒꯤ ꯂꯥꯟꯗ ꯆꯠꯊꯅꯕ ꯄꯦꯟꯇꯥꯒꯣꯟꯅ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯌꯨ.ꯑꯦꯁ.ꯑꯦꯁ ꯑꯕ꯭ꯔꯥꯍꯝ ꯂꯤꯡꯀꯟꯗ ꯇꯥꯔꯒꯦꯠ ꯇꯧꯒꯅꯤ ꯍꯥꯏꯅ ꯏꯔꯥꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯦꯁ ꯑꯦꯁꯤꯌꯥꯒꯤ ꯂꯥꯟ ꯅꯨꯃꯤꯠ 50ꯅꯤ ꯁꯨꯖꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯄꯦꯟꯇꯥꯒꯣꯟꯅ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯂꯩꯈꯥꯒꯤ ꯂꯥꯟꯗ ꯂꯦꯞꯇꯅ ꯆꯠꯊꯅꯕ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯈ꯭ꯔꯦ꯫ ꯄꯦꯟꯇꯥꯒꯣꯟꯅ ꯂꯩꯈꯥꯒꯤ ꯂꯥꯟꯗ ꯆꯠꯊꯅꯕ ꯊꯧꯔꯥꯡ ꯇꯧꯕꯒꯤ ꯃꯅꯨꯡ ꯆꯟꯅ ꯏꯔꯥꯟꯒꯤ ꯈꯔꯒ ꯑꯥꯏꯂꯦꯟꯗ ꯑꯃꯁꯨꯡ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯃꯅꯥꯛꯇ ꯂꯩꯕ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯟꯁꯤꯡꯗꯁꯨ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯒꯅꯤ ꯍꯥꯏꯅ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯄꯦꯟꯇꯥꯒꯣꯟꯅ ꯄꯥꯏꯈꯠꯂꯛꯂꯤꯕ ꯊꯧꯔꯥꯡꯁꯤꯡ ꯑꯁꯤꯅ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯑꯇꯦꯟꯕ ꯃꯇꯝꯗ ꯃꯄꯨꯡ ꯐꯥꯅ ꯂꯥꯟꯗꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯕꯒ ꯂꯣꯏꯅꯅ ꯑꯈꯟꯅꯕ ꯑꯣꯄꯔꯦꯁꯟꯁꯤꯡ ꯆꯠꯊꯅꯕꯒꯤ ꯁꯦꯝ ꯁꯥꯕꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯌꯨ.ꯑꯦꯁꯀꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯏꯟꯐꯦꯟꯇ꯭ꯔꯤ ꯇ꯭ꯔꯨꯞꯁꯤꯡꯅ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯗ꯭ꯔꯣꯟ ꯑꯃꯁꯨꯡ ꯃꯤꯁꯥꯏꯜ ꯌꯥꯎꯅ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯈꯨꯠꯂꯥꯏꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯈꯥꯒꯤ ꯂꯥꯟꯗ ꯆꯠꯊꯒꯗꯧꯔꯤ꯫ ꯍ꯭ꯋꯥꯏꯠ ꯍꯥꯎꯁ ꯄ꯭रेस ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯦꯔꯣꯂꯤꯟ ꯂꯤꯚꯤꯐꯅ ꯊꯥꯗꯣꯔꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯌꯨ.ꯑꯦꯁꯀꯤ ꯀꯃꯥꯟꯗꯔ ꯏꯟ ꯆꯤꯐꯅ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯂꯩꯈꯥꯒꯤ ꯂꯥꯟꯗ ꯆꯠꯊꯅꯕꯒꯤꯗꯃꯛ ꯃꯄꯨꯡ ꯐꯥꯅ ꯁꯦꯝ ꯁꯥꯅꯕꯒꯤ ꯌꯥꯊꯪ ꯄꯤꯕꯒꯤ ꯊꯕꯛ ꯑꯁꯤ ꯄꯦꯟꯇꯥꯒꯣꯟꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯍꯥꯏꯈꯤ꯫ ꯏꯔꯥꯟꯅ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯐꯥꯎꯗꯨꯅ ꯆꯠꯂꯤꯕ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯖꯍꯥꯖꯁꯤꯡꯗ ꯑꯊꯤꯡꯕ ꯄꯤꯔꯛꯂꯤꯕ ꯑꯁꯤ ꯃꯥꯌꯣꯛꯅꯅꯕꯒꯤꯗꯃꯛ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯃꯤꯗꯜ ꯏꯁꯇ ꯌꯨ.ꯑꯦꯁ ꯃꯦꯔꯤꯟꯁꯤꯡ ꯃꯊꯧ ꯇꯧꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯗꯜ ꯏꯁꯇ ꯑꯃꯦꯔꯤꯀꯥꯟ ꯇ꯭ꯔꯨꯞꯀꯤ 42ꯁꯨꯕ ꯑꯦꯌꯔꯕꯣꯔꯟꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯟꯃꯤꯁꯤꯡꯁꯨ ꯊꯥꯅꯕ ꯊꯧꯔꯥꯡ ꯇꯧꯔꯦ ꯍꯥꯏꯔꯤ꯫ ꯌꯨ.ꯑꯦꯁꯅ ꯏꯔꯥꯟꯗ ꯂꯩꯈꯥꯒꯤ ꯂꯥꯟꯗ ꯆꯠꯊꯔꯛꯀꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯔꯥꯟꯅꯁꯨ ꯌꯨ.ꯑꯦꯁ.ꯑꯦꯁ ꯑꯕ꯭ꯔꯥꯍꯝ ꯂꯤꯟꯀꯟ ꯀꯦꯔꯤꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯔꯦꯟꯖꯇ ꯆꯪꯁꯤꯜꯂꯛꯂꯕꯗꯤ ꯂꯥꯟꯗꯥꯒꯅꯤ ꯍꯥꯏꯅ ꯆꯦꯛꯁꯤꯟ ꯋꯥꯔꯣꯜ ꯊꯝꯈ꯭ꯔꯦ꯫